Kumja lising samapun humputara mathoida European Confederation of Agriculture gi kulumdoi shuba General Assembly mifamda United Food and Agriculture Organization na wari plogduna sahi khudingi March ki tang kunmathoi asibu malem gi umangi numit International Day of Forest haina United Nations na lauthoki numit asina lakpada malem da leiriba mipum khudingmakta Prithibi hairiba graha asida umang singna lauriba thodang amasung miyoibagi punsida umang haibasi kayamuk maru oibagi haibaduning singduna sahi gi oina anu pandamda umangi numit ngasi malemgi mafam kayada pangthoknari mamang sahi lisingani kulhumdoigi Forest and Health haiba thimasida umangna hakselgi damakta asengba ising nungsit amasung sinjak amadi hidak langthaki lamda piriba kanabasing amasung thodangda yumpham oiduna malemgi miyamda paujenki kumsi sahi lisingani kunmarigi Forest and Innovation hairiba thimasida anobu thawong anobu wakhalon amasung anobu pothok puthoknaba pandam galoinana malem sinba thungna pangthoknari yamna maru oiba amana hojik aikhoi pumnamak na mayoknariba aingasai khal kaitharakliba sidagi oirekliba saitheng singna maram oiraga hingliba jiba singi punsi khongchatta ahongbu lakliba amasung umang sing yokhatpada thengnariba khurau thangba sing karamna waroshin puraktuna umang singbu ngak senduna thamgadagi haibasi kumsi sahi gi thim asida naina halli umang sing asina akoibagi phibamda yamna maru oiba thodang lauribani aikoina holiba nungsa sor asidagi hauraga aingasai khalbu ngak seliba masung masing thingamdraba thawai panba jiba sa usek pambi pumnamakpu hinghanduna thambiribasi umang sing asinani tasengnamak umang sing asina malemgi mapi mapani sahi yamlaba mapung marai pharaba mathau ningthina tawraba ujau amana miyamda pibiriba kanaba singbu khangbidana masagi kanaba kharakhakki umangdagi ujau sing yanthatuna lalonba singmai sing kokthokhtuna khunda laita sinba kaya iramdam asidasu tawdaba natte malemgi oina International Day of Forest haina pangthokliba asigi wahanthok asi tasengna khangdribara khangsinadribara haibasimadi tasengna samamnari singjau singda horiba ujau singi mara maruna kumgi nong lakpada isingbu supsinduna tungsinduna thamlaga tapna ifutta apikpa ichel singda chantharaklaga turel sing chawruba ichel oiraktuna kumbi kalen naidana turel singna miyamda ising yelibani haibasi miyoi khujok kharanadi hek kauthok piri asida sunatana turel singi haurakpham oiriba singsangi singmai sing kokthokhtuna maru mara yamdaba apikpa pambi sing yenjang napi popina singba thajinba adusu mafam amada sum thabada pothok walakpana mafam hongduna thananaba chingmai sing mathang kokthokpa masung khusemgi har ka hena sijinabadagi ngasidi maru koklaba singsang sing oirakli uwa sing haudraba turel maru gi singsang singna ifutta ichelda ising piraktabadagi ngasidi manipurgi manungda sialiba maru oiba turel sing ichel tatlaba turel sing oirakli maru koklaba singmai singi prong lauraba laishaduda kumgi nongna khajitang tasilakpada phajin binaba ura leitrabanina leibak lehau sing chenthaduna turelgi khonung thengat hanba masung khanghaudana leinang puba isau thokpusu yauribani khutsemgi hargi machum singna tatli tauraba turel singna chentharakpuduna hugi masak oiraba ising adu amuk chingkhatuna sengdoktuna miyamda phanghalli masi khangna una pambai leitabana adumak sizinari tasengna hairabada imung ayamba tha amagi sel tingna ising leiduna sizinari malemgi oina honglakliba aingasai khal asina mafam khudingda chaina chaitheng phanglakpa asida lenga ki mari leinaba loisang singnasu section thorang lokhatnarakli umang sing semgatnabagi damak hiram asida khang hairaba singna anau pambai sing puthokna duna honari hiram asigi matangda thijilloi kaya su thorakli hiram asida forestry forest and environment sciences haina subject ama oina tamnarakli lenga ki forest loising nasu akanba section thorang kaya lokhatuna umangdagi u yanba thingba phaba amasung matamgi u chara sing thajinba amadi miyamda u chara yanthokpana singba pangthokli panba yai iramda manipur asidasu mamangaidagi umang wamang amadi khongli singbu yamna section na thamnarakpagi wari kaya lairi ujau ama yananaba thaurangbada yangadoriba u aduda noma watlingaida barton phawa kanarami u yanbada numit thaban yengnaramlibani matam kharagi mamangdasu umangbu nungsijaba u pambibu pamujaba school tamlibi angang hianglam makha laikai Valentina elangbamna mana nungtigi yangjaba u pambi yanthat pirambagi damak mapi tana kapkhibadagi malem pumba wari nakhi amuksu sahi nauribi climate activist malemna sakhanglabi lisipriya kangujum phawbuna umang kokthokpa masung aying asai khal ngaknabagi thodang lauri aduga wakhal ningthijana taraba miyoi kayanadi umang wamangbu mangan taanbagi mami amadi tari
ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯗꯒꯤ ꯇꯝꯄꯥꯛꯇ ꯁꯨꯡꯉꯥꯏꯔꯦ ꯃꯁꯥꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯎꯖꯥꯎꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯌꯨꯝ ꯁꯥꯖꯟꯕ ꯑꯃꯁꯨꯡ ꯑꯍꯥꯡꯕ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗ ꯍꯧꯕ ꯎ ꯋꯥ ꯀꯣꯛꯊꯣꯛꯇꯨꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯂꯣꯏꯁꯪ ꯁꯥꯖꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯃꯄꯣꯛ ꯅꯨꯃꯤꯠ ꯂꯥꯛꯄꯗ ꯑꯃꯁꯨꯡ ꯁꯛꯅꯥꯏꯔꯕꯁꯤꯡꯅ ꯎ ꯆꯥꯔꯥ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯃꯛꯄꯨ ꯊꯥꯈ꯭ꯔꯤꯕ ꯎꯁꯤꯡ ꯑꯗꯨꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯇꯥꯡꯀꯛ ꯐꯥꯎꯕꯗꯪ ꯊꯥꯕꯤꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯎꯃꯪꯒꯤ ꯅꯨꯃꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯐꯣꯔꯦꯁꯠ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯁꯤꯗ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯅꯤꯡꯊꯤꯅ ꯈꯪꯃꯤꯟꯅꯔꯒ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯆꯤꯡꯒꯤ ꯃꯐꯝ ꯆꯥꯕꯁꯤꯡꯗ ꯂꯩꯉꯥꯛꯀ ꯈꯨꯠꯁꯝꯅꯔꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯒꯤ ꯂꯩꯍꯥꯎꯒ ꯆꯥꯟꯅꯒꯗꯕ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯃꯤꯟꯅꯗꯨꯅ ꯎꯃꯪ ꯋꯥꯃꯪ ꯀꯟꯈꯠꯃꯤꯟꯅꯕ ꯑꯃꯁꯨꯡ ꯌꯣꯛꯈꯠꯃꯤꯟꯅꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯂꯩꯀꯪꯂꯥ ꯑꯣꯏꯈꯤꯗꯅꯕꯒꯤ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ